Aduga somdana Jonny du hojiki nupidugi manakta tanaraga nupidugi manakta changchanduna mahakti flirt tawduna lemi aduga atopa nakandana James asi Pika na pusilakpa phattaba kolising adubu fengduna lemi modagi Pika su nahaki collar du fazana semjallo hairaga thokirami aduga haiba matam asida mafam asida Japanese ama changsilami aduga James ta plate ama piu hairami James su Japanese masa adu da plate adu pirami aduga Japanese masa adu na plate adu lorba matungda plate adu da number 4 kyama bhaidarami tawriba mo sida James ti Japanese masa adu da munne galermi modagi Japanese masa adu nasu James ki mo asida waiter ama oiraga mangonda kari maramgi damakta munne ngai no haiduna mahaksu James te yamna signal duna James ta munne galermi aduga Japanese aduna mahaki ATM card putorokuna number 4 du bukhairaba matungda mahakna manatona chingduna lemi aduga Japanese masa aduna laithokringai matamda James na hojiki plate adu lokchalaga yauriba ATM card adu yenguba matamdadi nupa asisu Hayashi import ki mi mane haiba chi mana khangma ngamami aduga card adubu amuk Japanese nupa adu da pikraga naha kaudana card asi plate asida hapamba male harami aduga hojiki Japanese nupa adu gi maming adu Nakamura kawi matam asidagi sumhana confirm warame madudi Nakamura hariba sinani mahaki mapabu bena thomduna hatliba adu maramdi mafam asida mahak asi Japanese macha ama oina lairibani aduga ben gi listing adu mahakna mamangi matamda yengkiba matamda Hayashi gi group ki ne haiba sumangna khangkhrabani maram aduna ben asigi mapu si masigi Japanese macha Nakamura ne haiba si mahakna confirm warami mestegi Nakamura na James ta Hayashi import ki matangda nahak kari kari khangbage haiduna hangami adubu James na Nakamura na hangniba wahang adu khumdabida aihak blue band adugi matangda di khangi haraklami modigi Nakamura na mung yamna usitana James ta nahak asi soldier ama ra haiduna hangami James ta su yamna ingna tapna mahak asi US Navy ni harami aduga mahakna Yakuza hariba mi sina Robichaux hariba sidagi pamiba si karino haiduna hangami adubu Nakamura sina ai Yakuza gi matangdadi karimata khangde adubu Pearl Harbor da thabak toriba mi manadi Japanese sing asi karamba lanmi no haiba dudi khangamgani nahakna su taramani Japanese ki yamna famous oiba mi sing na haiba wa hangoi gi mamai sidi hangoi adum oigani haiba adu James na nahakna hariba dugi arthadi karino Nakamura na hangoi na lambi malana bonaba matamda mahakti lambi du butchana bonaba matamda nakanakanda yengdabida mahakti straight ta chatli habani aduga Nakamura duna James ta nahakna mafam asidagi handringe matamda aiga mu unasi haramaga mafam sidagi chatkirami aduga so mapandana Jonny da mahaka leminariba nupi duna nahak asengonda kudong thiba dagadabu mi male harami adubu Jonny na mahaki maming asi Jonny Hale kawe haiduna phongtomi modagi nupi duna nahakna Hale hariba si Walter Hale ra haraklami Jonny na su Walter Hale hariba du mahaki mapane haiduna phongtomi aduga nupi duna Walter Hale da kari thokhrabage haiduna hangami Jonny na mahaki mapa adu laikhidre harami mastagi nupi duna mahaki maming asi Monica kawi aduga Walter du mahakna mahaki nupagi thawak thoram sing yengsanabagi damakta paisa piduna nekpani aduga mahaki nupagi maming asina Marcus Robichaux kawi haiduna swarami aduga mahakna mahaki nupa Marcus Robichaux garsu hojik divorce tawnaba haiduna sem saduna lerebani adubu aina maga divorce tawdringe matamda ayhak asi nungaina hingawnaba haiduna ayhakna plan sinbani Jonny na nahakna haningiba si nahakna paisa darkar tabagira haiduna ngami nupi duna paisa gi nate mahaki nupa adu atopa nupi singa loinaba mali ado aikhoi ni mafam asida masigi wari sing asi sanaduna leradi yaroi nahak YKK da leiba penthouse adu da hayeng lau ai mafam adu da wari pumba adu nangonda loina explain toroge harami aduga ngahatang leraga escort kharana Jonny sibu mapanda fagadoi tawre haiba si James ta urami aduga mahaki manakta su atopa security sing laktuna Robichaux na nachinana sibu wari sananaba kaure haiduna harami masigi matungda makoi ni si Marcus Robichaux gi private office ki manungda pusalami aduga Robichaux na machimana ani duda nakoi ni si party manung asida karigumba amagi plan chinba mali aina masigi fundraising gi party sidi kaiba pamde harami masidagi machimana ani si Marcus Robichaux sida makoi ni si Walter Hale gi macha ngaktani aduga makhogi maming sing asi James amadi Jonny kawe haiduna su phongtomi mestagi Marcus Robichaux na Walter Hale adu nakhogi babawre aina mahakpo aigi thabak tawnabagi damakta mahaki paisa fajana pibani madugi sumatakta ayakna mahaki bonus oiba yaba paisa kyama su piribani modigi Jonny na Marcus Robichaux da mahaki mapa adudi laikhidre harami Walter Hale laikhidre haiba sida Marcus Robichaux na yamna thawai nungaitaba phongtomi adubu Robichaux na mafam asida yamna ingna tapna ngangiba wasing asi Jonny na Robichaux asi karimata thajaramde aduga mahaki mapa Walter Hale asina Robichaux gi damakta kari thabak tawbuno haiduna Robichaux da hangami
Robichauxna Walter Hale adu mahakki nupidubu yengchanabagidamagta mahakna nekpani maramdi mahakki nupisina mangonda cheating tawi mahakki nupisi atopa nupaga koinai adubu mahakki nupidugi matakta proof oiba yaba karimata leitabana Walter sibu neaga mahakki nupidugi matangda thigatlanbani harami aduga sumna wari sanaduna leiringa matam asida Jonny na Robichauxgi table leiriba grenade amabu lokhalami aduga grenade adubu mahakna langkhalakantuna oga sanarami Robichauxna Jonny na adumna tawriba adu tawganu grenade adu table da thamu madu France ki yamna sathiba F1 grenade harami mastagi Jonny na su haiba bom adubu Marcus ta langchlami aduga haiba matam asida James na table aduda mi gi atatpa khusa ani mabu table aduda leiba thingnarami James na hojik leiriba makhut atatpa adu kanagino haiduna ngami adubu Robichauxna yamna ingna tapna masigi fataba sidi aikogi misingna puthokpa karba male harami aduga haiba khusa sibu mahaki guest amada piki daune harami asengbagidi ngasai mamangi matamda Marcus Robichaux sina mahaki khunamda tairamba I taithokriba adu mahaka yanadaba mi magi khusa kakpagini masidagi masimana ani si mafam asidagi tholami aduga makhoini na sum tholokpa matamda Jonny na James ta sum nairami mahaka ngasai party manung asida wari sanakiba nupi adu Marcus Robichaux sigi nupi ne haiduna nupi dugi maming adu Monica kawi aduga Monica na su mahaki nupa sibu divorce tawgadabusu kuidre maramdi mahaki nupa asi mangonda cheating tawi haiduna phongtorai aduga Marcus Robichaux na su mahakna haiba wa aduga chamana na hai maramaduna wari asi karigumba amadi lotli harami aduga James tasu ngasai mahakna kolik sing chaminge matamaduda Japanese macha khara mahaki manakta changai makoi sing adu Yakuza gi group ngakta oiramgani haiduna phongtomi mastagi makoini na chakhaba matungda Marcus Robichauxna mahaki table da leiriba mahaki nupi gi photo adu lokhalaga nahakna aigi mayokta leiraba hojikti nahak aina kari tawba ngamgani yengo harami masigi next day da Jonny adu Monica na hairambagi matungina YKK hairiba penthouse adu dalami adubu mahakna mafam asida Monica unagani haiduna laiba sida penthouse asigi mamang asida miyoi kyama tinduna lemi adubu mahakna yengsalubu matamdadi mafam asida mi myamna tiliba si Monica asi mafam asida dolan mataktagi taraga sibagi orami aduga mafam asida mayamda uhaliba si Monica asi society taroga siboina mana uhanbani taramiba mong asida Jonny di adugi matik nami aduga mongonda akiba su pharami mastagi Jonny na su singnarami madudi Monica asi haliba asi mahaki nupa Marcus Robichauxna soidana oramgani haiduna maramaduna mahak adu Marcus Robichauxgi manakta straight talami aduga Marcus Robichauxgi mi kya amana su Jonny sibu thingnaba honarami adubu Jonny budi thingba ngamamde Jonny na Marcus Robichauxgi mi singa sibu phuduna changami adubu haiba matam asida somda Marcus Robichaux sidi swimming pool da iroiduna lemi adubu mahakna Robichauxgi manakta yoromdagi matamda mahakpu Robichauxgi security head sing aduna tolaga mahakpu maina singhanbadagidi mahak asi mafam asida gyan khara mangduna targalem hariba matam asida mafam asida Robichaux du tolami aduga Jonny da yamna thawi chitawi mongda wa kyama ngangami Jonny na nahakna nahaki nupi Monica amadi aigi baba Walter bu hatpa natra adubu Jonny na hariba wa sitatabida Marcus Robichauxna makoigi bodyguard sing aduda Jonny sibu police koroga police da sina khwairami Modagi Robichauxgi guard aduna Jonny sibu mamayane khaiduna gyan manghanduna lerami adubu Jonny na gyan tarakpa matamdadi mahak asi jail gi cell amagi manungda lerami aduga mahaki mana asida Peter Maho adu laami haibadi mahaki mapagi best friend Hawaii gi governor dubuni masdagi Peter na Jonny da asumna harami nakogi thoiba thogdo sigi matangda nanina ingonda loina tamme aduga mahakna Robichauxga su wari phajana sanarabani Robichaux da press ki charge tornu haiduna mahakna su hairamabani modigi Jonny na Peter da Robichauxna mahaki nupi bu swatpani Peter na su oi nangna haiba wado achumbo erma taragasu madu aikhoigi thabak nate madudi police ki thabakni ado nahak karimta warunu aina nahakpu mafam sidagi thadokani asumna mahakna Jonny da promise toramaga mahak adu mafam sidagi sekhiram masigi matungda Jonny adu jail gi cell adudagi tholakpa matamda mahaki mayamba James na mahakpu mapanda ngaiduna lemi adubu mayamana asumna ngaiduna leba taragasu mahakna mayambada wa mata ngamdabida mahak adu tuminna mapanda thokirami adubu James dadi Jonny da wari sananaba kyarak hanna honarami adubu Jonny na di karimta tadabida mapanda dum thokirami asumna Jonny gi toriba mo sidadi James da sauraga nahakna Hawaii sida mu halaga aikoi myambu machet tanaba siliba sikarigino nang aina hariba sitadabra nahaki atugumba nature dunani nahaki imasu leikidribado hairaklammi mayambagi wa sitaba matamdadi Jonny si yamna saurami aduga mayambada makhutaba horami James su Jonny ni attack tawreiba dubu taroktanaba haiduna yamna kanna harami aduga Jonny na toriba attack sing adusu mahakna ngakthoknaba yamna kanna honarami adubu Jonny na mahakna haiba wa adu karimta tadabida attack si makhata dum toksilakpadagidi hojikti James su saurduna Jonny si bu puba horami aduga manau nupa asibu mahakna ngangba wa tade lam yamna heli haiduna makha aduda namchalaga mamai aduda hanjan kinna thinjalami maramaduna hojikti Jonny ki mamai asi pungkai kairami
Jonny mayambada nahakna toriba adubu karino nangonda kari nungaitaba leirabage nahak amukta lepo hairami aduga mahak adu yamna wana tawduna sitlaga changaga car duda ngaduna lem aduga mayambada mahakni yamna pendana karamba mayambano nahakpu manau nupa amana mayamba sibu yamna darkar oiba matamda manau nupa mathanda huntomaga chatkiba mayamba sibu James da sauna adudi matam aduda kari thoki nahak ningsingiba natra Jonny na nahakna aibu mafam asidagi lapna thakibani James na aina nahakpu mafam asidagi lapna tharamdaba taragadi nahak jail da yauradabani aina tawriba ado nahakpu ngakpi sinbiribani nahakpu Mr. K syndicate ki miyoi kya amana su hatkadabudagi aina nahakpu kanbiribani ai matam aduda kari tawgadona haibasu karimata khangde aduga nahakna aina haiba wasu karimata takibusu leite aina matam aduda nahakpu mafam asidagi thakriba ado nahaki punchibu aina police amadi Mr. K syndicate gang singi khutagi kallibani mata asidagi khoina khangma ngame madudi Jonny na James asibu aduki matik sauribagi maram adudi mahaki mayambana mahak asibu mafam asidagi yamna lamna thakibagi orami maram sing asina suni masimana ani si piklingaidagi lamna lainakibana masimana ani si nungsinaba walakhiboram aduga Jonny na Mr. K syndicate ki miyoi sing haliba adu mahaki mama adu Mr. K syndicate ki miyoi sing asina hale haiduna magna chingnabagini Jonny na mu nahaksu khanduna yengo nahaki imaduna lambida siduna targa leramaga nahaki imagi mamit aduna nangonda yamna thawai nungaitana yengduna leramadi nahaksu kari faugani hayu James aina imagi damakta karimtasu tawba ngamkhide aina imabusu kanba ngamkhide aduga nangna aina tawriba thaba aduda mateng pangsanbagi mahutta nahakna aibu thadoga nahakti mafam asida lehauraga aibuna mafam asidagi tanthorokpa natra James na Jonny ai nahaki nayambani nahakpu aina kari tawbagi nungsiroidribano aina nahakpu kaningbadagi mafam asidagi nahakpu thakibani hoi yare matam aduda aina tawkibado ai nangonda yamna soikre Jonny nahak nayambabu ngakpiyu Jonny nasu mayamba asibu ngakpirami mayamba aduna kari maramgi damaktano nahakna Walter laikidabagi matangda kanna thigaliba ase Walter sidi nangondadi afaba mapa amasu natte Jonny na aigi mamabusu masakhangdaba mina hatpiki aigi ima hatkiba mi dusu aina thiba fangkhide Haujikna mu aikhogi baba asibu masakhangdaba mi mana mu hatkre kanagumba amana makhoi singgidamakta achumba wail puthokpiba asi darkar tadabra makhoi yoina leiriba asidi ai khaktangni James na Jonny nahakna thanda nate mama baba gi leiriba ase aishu ima baba bu yamna nungsi makhogi damakta ayaksu leiribani asumna mata asida machimana makhoi ni si nongmara asida wa machet amata ngangna dabi yamna nungsinana phamina duna lemi makhoi ni na mayumda halaba matamdadi lelana mahaki nupa asida nahakna ahan oiraga adu yauna gyan tadaba nanau nupa asina lamhenba taragasu nahakna khara chai ngangdana tokedi leitadana nanau nupa asibu mamai mamit asi kaiba makai phuriba asi karigino haiduna cherga lem mataima asina mahaki mayamba James ta ngangba asida Jonny di haraurami mataima lelana mu Jonny da onchalaga nahaksuni gyan taba yarabani nakhogi baba asi hauji kanagumba masakhangdaba mi mana hatkre hairaga nakhoina mi du thiraga laman khumbagi mohutta nahaksu nayamba asigi oina onsinaduna khanarga leiribanine masitagi makhoina asumna wari sanaduna leiringe matam asida Jonny gi nupi su call torami mata asidagidi mahaki mayamba James amadi mataima lelana su Jonny gi girlfriend lai haiba si khangkhirami mahaki nupi na phone da karigino nahaki yum asina crime scene da lerami ba asina nakhogi yumgi mailbox asida sithi myam ama lerami ba asigi marakta package ama yarami Jonny na package adu kadai dagi tharakpano yengu mahaki nupi na Hawaii dagi tharakpani Jonny na oh shit madugi package aduni Yakuza singna aingonda hangkhriba adu package adugi manungda kari yawagi yengu mahaki nupi na package adu hangtoga kaimta nateda masidi mail amaga thumb drive amagani Jonny na package adu mahaki mayambagi leifam Hawaii da tharu hairami mahaki nupi sidi Hawaii da leire haiba sida yamna saurami maramdi mahaki nupi sina mahaki matai amadi macheki manakta mahaka punna chatse haibani adubu mahakna mafam aduda mahakti chatpa ngamoi makhoiga saungai haiduna mahaki nupi sida mamang thakta hauna dum haiduna rakpani adubu mahak mathanda Hawaii da leme haiba sida mahaki nupi sina sauribani Jonny na mahaki nupi duda nahak karimata saurnu ai wari pumba se nahakna mafam asida laba matamda ai gyan tana loina tamage nahak masida laknaba hana taw hairami adubu mahaki nupi sidi Hawaii da laroi haiduna marai yetuna leikhirami Jonny na mahaki nupi duda nahakna mafam asida thoiba singase karimata khangba nate aina haiba asida taw nahak package adu puraga Hawaii da lau mahaki nupi nasu ai mafam aduda thoiba do karimata karino haibasu khangningde ai Hawaii da lakpadi sunga ngamoi adubu sinasi kat tawkhraga mahaki nupi Valentina aduna Hawaii da lakpa ngamoi haikhiba do Hawaii gi airport ta lakpa se khoina uwa fangi matam asida Jonny James Pika makhoi humna Jonny gi nupi Valentina asibu airport ta ngaiduna lemi Mastagi Jonny na mahaki nupi sina mahaki manakta yausalakpa matamdadi mayamba amadi Pika gi mamangda lenage haiduna mahaki nupi dubu changchalaga hak tawge haiduna tawwa matamdadi mahaki nupi duna mangna poreiba bag adu oina pisalami Jonny si upai leitabana bag adu oina konduna lami
mahakki nupinasu mafam asida mahak noma katang laigani aduga nahaknasu sea beach ta pugadawani maduga mahak mafam asidagi adum hankini harami Valentina gi wasi Jonny nasu yarami masidagi Valentina su James ka masak khangnarami Jonny na mahakki nupi duda nahak flash drive adu porabra mahakki nupinasu flash drive adu lauthoga pirami Masigi matungda makoi hom adu makoi gi gari du da tongduna James ki yumda halami matam masida Valentina su wari pumba si loina khangbana mahaki nupa adu da nahak na hairiba si nahaki baba adu nahaka wari sanadaba kuire nahak na soingonda haibada nahaki baba adu nanga chahi kunmuk sure wari sanartriba se adubu nakhogi baba adu Yakuza gi mising na hatba male haiba natra aduga sumna makoi na wari sanarga lairinga matam masida Valentina na porokhiba thumb drive adu lok hangba yadre digit khara darka tare harami aduga screen asida songthoroiba digit asi 12 ne haiba asi Valentina na su ubadagi khangami maram aduna masigi thumb drive asi hangge hai targadi password oina digit 12 darka tai harami asumna digit 12 change hairakpadagidi James na ngasai mahaki mapagi wallet tagi fangkiwa receipt adugi maningda iramba digit 12 dubu Pika da pirami Pika da digit sing asibu laptop asida namingai matam asida masimna makoini gi haunawi amu mari yenaba horami Pika na sauna nakoini bu ngaktang tumina lebi yadabro aina sumna toriba thaba se arubuna haiba asi nakoini su khangiba natro asumna haiduna Pika na laptop asida thumb drive asibu hangna honaringai matam asida mafam asida helicopter ma thoroktuna makoina thoriba car sida attack tawba horami tawraiba mo sidadi makoi su ngakpada lerami Jonny na car manungda yawriba nongmai du lauthoga helicopter du da attack tawslami adubu helicopter sina oina makoigi mamangda muk thau maningda muk thau tawduna attack tawslami maramaduna James su gari si phajana thawba ngamamde Mashtagi Valentina na kari kuthauno dubu ayak thauge law hairaga gari dubu thawriba du sintokna duna mahak noina thawkirami Valentina na aina mafam asida laiba si pung ama faw fadri aduga ingonda attack tawba horene kari no tawriba sibo Pika na nahakna khangdadan tawribani nangonda na te attack tawriba se nahaki nupa amadi nahaki natai mathong chadaba singa se makoi hatnaba attack tawribani makoi ni sini makoi na haningiba se matam asida helicopter sina mamangdagi attack tawsalakpadigidi makoi gi mamangda leramba car kya amadi lungsilami maramaduna car kya amadi makoi gi mamang paisilami paisilaiba car sina makoi gi car sida thongge tawu matamdadi makoi myam sing adu loina pakhanarami adubu Valentina ni yamna haina singna litlaga car sibu thorami maramdi Valentina se khoini su khangkre madudi mamangi matamdagi ma asi car thawa yamna hi haibadu Valentina gi car kuthaw sida helicopter sina su yam kana henjanba ngamamde hojikti makhoida nongthaktagi attack tawba henjalaktuna makhadagi somo attack tawba horami makhada Yakuza gi mi ani amasu bike ta makoi gi car maning asida thawduna lami adubu Valentina na car asi mamai leithoga maning noina hallaga thawgirami Hojik ba asida laiba Yakuza gi team sing asina makoida attack tawbule pamde aduga Valentina na su maki car du maning halaga adum thauraga nakoi myam chena painau hairaga mahakna gari gi brake adu khangpha phajalakpa matamdadi makoida tanariba bike aduna makoi gi car sida thumjanba matamdadi bike adu mafam sida accident tawduna lerami mahaki nupi gi mawong sida Jonny na mahaki nupi duda I love you harami mahaki nupi na su ai su khange harami adubu bike asi accident tawal loraba matungda su Yakuza gi mi sing asidi makoi gi car sida naptuna lerami amana car mamangna napami aduga amana car sigi mathakta napami car matha sidagi thangna thin-thin attack tawrami James tasu mathakta leiriba Yakuza sibu mahangna pairiba pistol aduna attack tawrami adubu Yakuza sidadi palamde masdagi Yakuza sina makoina thawriba car sigi maningdagi changami aduga James ta attack tawraga Pika na pairiba package adubu munnaba tawrami James na Yakuza gi member dubu phurami aduga so mamangda amuk napiba Yakuza gi member dubu mu Jonny na attack tawduna lemi adubu mahakna Yakuza gi member sibu attack tawringe matabasida truck ama lakpadagi mahak adu car manungda mung changchalami mastagi Valentina na car gi mamaya adu mu yamna thuna laibadagi di mamangna napamiba Yakuza gi member du nakanda mung naptuna laikhirami hojik Yakuza gi member sina Valentina na lairiba nakan gi thonga sida nappaga nongmai satoktu mu makoida attack tawrami adubu Jonny na nupa aduga panarami Jonny gi nupi Valentina sisu araiba nupi natte mahakna nakanda napiba Yakuza gi member dubu kelauna ba haiduna car mamaya du thong nakana du da laishalaga Yakuza dubu thong nakana du da chaphalaga purami asumna tawbadagi di Jonny na Yakuza gi member du gi makut adu pairaga yalawba matamdadi Yakuza gi member du makut adu tatlaga hakchang adu di sorokta tawrami maningdana James na Yakuza gi member ama car du gi manungda changaiba aduga funarga lem asumna funariba sida Jonny di harauduna laurga lem James na Yakuza gi member dubu makodu sorodu da namsalaga makoigi car du adum thawduna chatlaga lem aduga Yakuza gi member sibu James na langtharamba matamdadi maningda thorokpa car kya amadi accident tawrami mayamana car gi thonga sidagi makokli thoktuna lairiba sida Jonny su makokli thoroktuna mayamana tawriba dubu thagalami adubu haiba matam sida maningda accident tahouba maikhu mara adudagi helicopter du mu paithorami
ꯍꯧꯖꯤꯛꯇꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯔꯁꯤꯗ ꯑꯦꯇꯦꯛ ꯇꯧꯊꯔꯛꯑꯝꯃꯤ ꯑꯗꯨꯒ ꯖꯣꯅꯤꯁꯨ ꯌꯥꯀꯨꯖꯥꯒꯤ ꯃꯦꯝꯕꯔꯗꯒꯤ ꯂꯧꯍꯧꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗ ꯑꯣꯟꯈꯠꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯀꯥꯔꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯆꯩꯔ ꯑꯁꯤꯗ ꯖꯦꯝꯁꯅ ꯌꯥꯝꯅ ꯅꯥꯟꯅ ꯑꯦꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯤꯁꯇꯣꯟ ꯑꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯉꯤꯕ ꯃꯦꯆꯤꯟ ꯒꯟ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯛꯊꯕꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯕꯗꯒꯤ ꯃꯍꯥꯛꯅ ꯀꯥꯞꯊꯣꯔꯝꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔꯁꯤ ꯇꯝꯅ ꯑꯗꯨꯝ ꯄꯥꯏꯁꯜꯂꯛꯑꯝꯃꯤ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯅ ꯃꯈꯣꯏꯒꯤ ꯀꯥꯔꯁꯤꯗ ꯊꯣꯡꯒꯗꯧꯕ ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯚꯦꯂꯦꯟꯇꯤꯅꯥꯅ ꯌꯥꯝꯅ ꯅꯥꯟꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔꯗꯨ ꯇꯅꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯧꯖꯟꯈꯤꯗꯨꯅ ꯃꯈꯣꯏꯕꯨꯗꯤ ꯁꯦꯞ ꯑꯣꯏꯅ ꯀꯜꯍꯧꯔꯝꯃꯤ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯗꯤ ꯇꯅꯦꯟ ꯑꯁꯤ ꯌꯧꯕ ꯉꯝꯗꯅ ꯃꯄꯥꯟꯗ ꯄꯣꯈꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯁꯤꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯤꯠ ꯕꯦꯜ ꯑꯁꯤ ꯁꯨꯡꯐꯥ ꯐꯥꯗ꯭ꯔꯒ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯤꯠ ꯕꯦꯜ ꯐꯥꯖꯟꯅꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯀꯦꯜ ꯔꯦꯁꯇꯨꯔꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯖꯣꯅꯤꯗꯤ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯦꯂꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯤꯀꯥꯅ ꯊꯝ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯑꯟꯂꯣꯛ ꯇꯧꯕ ꯉꯝꯃꯦ ꯃꯁꯤ ꯋꯥꯂꯦꯠꯀꯨꯝꯕ ꯑꯃ ꯃꯥꯜꯂꯤ ꯑꯗꯣ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯚꯦꯂꯦꯟꯇꯤꯅꯥꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯤꯗꯒꯤꯅ ꯆꯍꯤ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯞ ꯃꯥꯟꯅꯕ ꯑꯦꯀꯥꯎꯟ ꯑꯃꯗꯒꯤ ꯑꯣꯐꯁꯣꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯀꯥꯎꯟ ꯀꯌꯥ ꯑꯃꯗ ꯄꯩꯁꯥ ꯑꯁꯤ ꯑꯗꯨꯝ ꯊꯥꯗꯨꯅ ꯂꯥꯛꯏ ꯄꯩꯁꯥ ꯑꯁꯤ ꯄꯨꯟꯅ $2 ꯃꯤꯂꯤꯌꯟ ꯑꯀꯣꯟꯕꯗ ꯄꯩꯁꯥ ꯑꯁꯤꯅ ꯌꯧꯔꯤꯕ ꯑꯁꯤ ꯄꯤꯇꯔ ꯃꯍꯣ ꯃꯈꯣꯏꯒꯤꯗꯤ ꯑꯪꯀꯜ ꯑꯃꯅꯦ ꯍꯥꯏꯔꯤꯕ ꯍꯋꯥꯏꯒꯤ ꯒꯣꯚꯔꯅꯔꯁꯤꯗꯅꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯊꯕꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯪꯀꯜꯅꯦ ꯍꯥꯏꯔꯤꯕ ꯄꯤꯇꯔ ꯃꯍꯣ ꯑꯁꯤꯁꯨ ꯁꯦꯟꯅꯔꯝꯕ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏꯅꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯠꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯦꯟꯅꯔꯝꯃꯤꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏꯅꯤꯗꯤ ꯈꯟꯖꯜꯂꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯄꯗ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯦꯔ ꯑꯁꯤꯗ ꯅꯥꯅꯤꯗꯤ ꯑꯁꯣꯝꯗ ꯒꯣꯚꯔꯅꯔꯒ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯒꯣꯚꯔꯅꯔꯅ ꯖꯣꯅꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯥꯅꯤꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦ ꯊꯦꯡꯛꯌꯨ ꯒꯣꯚꯔꯅꯔ ꯖꯣꯅꯤꯕꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯒꯣꯚꯔꯅꯔꯅ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯔꯣꯕꯥꯁꯣ ꯍꯥꯏꯔꯤꯕ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯨꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨ ꯅꯥꯅꯤꯅꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯒꯣꯚꯔꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤꯕ ꯑꯁꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯃꯨꯛ ꯖꯦꯝꯁꯅ ꯖꯣꯅꯤꯗ ꯔꯣꯕꯥꯁꯣꯅ ꯍꯋꯥꯏꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯠꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯦꯁꯤꯅꯣꯒꯤ ꯁꯥꯟꯅꯐꯝꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯦꯝꯕ ꯄꯥꯝꯃꯤ ꯖꯣꯅꯤꯅ ꯑꯃꯨꯛ ꯑꯗꯨꯒ ꯀꯦꯁꯤꯅꯣꯒꯤ ꯁꯥꯟꯅꯐꯝ ꯑꯗꯨ ꯂꯤꯒꯦꯜ ꯑꯣꯏꯅ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯔꯣꯕꯥꯁꯣꯅ ꯒꯣꯚꯔꯅꯔ ꯑꯣꯏꯔꯤꯕ ꯄꯤꯇꯔ ꯃꯍꯣ ꯑꯗꯨꯗ $12 ꯃꯤꯂꯤꯌꯟ ꯑꯗꯨ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤ ꯖꯦꯝꯁꯅ ꯑꯃꯨꯛ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯌꯦꯜꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯔꯣꯕꯥꯁꯣꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯀꯨꯖꯥꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯣꯏꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯖꯣꯅꯤꯅ ꯆꯨꯝꯃꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯃꯛ ꯐꯥꯎ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯐꯥꯎꯕ ꯌꯥꯀꯨꯖꯥꯒꯤ ꯃꯦꯝꯕꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯤꯜꯗꯤꯡꯗꯒꯤ ꯏꯟꯊꯗꯨꯅ ꯁꯣꯁꯥꯏꯠ ꯇꯧꯍꯟꯕ ꯃꯥꯜꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯏꯕꯅꯤ ꯑꯁꯣꯝꯗꯅ ꯅꯥꯅꯤꯅ ꯑꯃꯨꯛ ꯒꯣꯚꯔꯅꯔꯗꯨꯗ ꯉꯁꯥꯏ ꯖꯣꯅꯤꯅ ꯄꯨꯔꯛꯈꯤꯕ ꯀꯦꯁꯤꯅꯣ ꯁꯥꯕꯒꯤ ꯃꯦꯞ ꯑꯗꯨꯕꯨ ꯒꯣꯚꯔꯅꯔꯗꯨꯗ ꯎꯠꯂꯝꯃꯤ ꯒꯣꯚꯔꯅꯔꯗꯨꯅ ꯔꯣꯕꯥꯁꯣꯅꯕꯨ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯃꯠꯇ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯅꯥꯅꯤ ꯅꯍꯥꯛ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯒꯣꯚꯔꯅꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯥꯏꯟ ꯌꯥꯗꯕ ꯄꯩꯁꯥ ꯊꯥꯅꯕꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯑꯩꯒꯤ ꯑꯇꯣꯞꯄ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯡꯒ ꯇꯥꯟꯅꯔꯒ ꯔꯣꯕꯥꯁꯣꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯊꯤꯒꯠꯂꯒꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯌꯦꯡꯁꯜꯂꯒꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯨꯔꯒ ꯂꯥꯛꯄ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯊꯦꯡꯛꯌꯨ ꯅꯥꯅꯤ ꯑꯗꯣ ꯃꯦꯞ ꯑꯁꯤꯗꯤ ꯑꯩ ꯄꯨꯔꯒꯦ ꯍꯥꯏꯔꯒ ꯃꯦꯞ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯒꯣꯚꯔꯅꯔꯗꯨꯗ ꯃꯍꯥꯛꯁꯨ ꯊꯦꯡꯛꯌꯨ ꯍꯥꯏꯔꯒ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗ ꯑꯃꯨꯛ ꯖꯦꯝꯁꯅ ꯖꯣꯅꯤꯗ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔꯕꯨ ꯍꯥꯠꯂꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯗꯤꯇꯦꯛꯇꯤꯚ ꯔꯦꯅꯔꯠꯅ ꯑꯩꯈꯣꯏꯗ ꯃꯁꯛ ꯇꯥꯛꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯀꯔꯤꯑꯕ ꯁꯤꯃꯤꯂꯣꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯍꯥꯛ ꯑꯗꯨ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯃꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔꯅ ꯁꯛ ꯈꯪꯕꯗꯒꯤ ꯔꯣꯕꯥꯁꯣꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯗꯨꯗꯒꯤ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯒ ꯇ꯭ꯔꯥꯟꯁꯦꯛꯁꯟꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅꯁꯨ ꯔꯣꯕꯥꯁꯣꯒꯤ ꯅꯨꯄꯤ ꯃꯣꯅꯤꯀꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯗꯤꯇꯦꯛꯇꯤꯚ ꯑꯣꯏꯕꯅꯤꯅ ꯔꯣꯕꯥꯁꯣꯒꯤ ꯃꯇꯥꯡꯗꯁꯨ ꯊꯤꯖꯜꯂꯤꯕꯅꯤ ꯖꯣꯅꯤꯅ ꯃꯗꯨ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯊꯝ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯗꯨꯅ ꯋꯥꯜꯇꯔꯗ ꯄꯤꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨꯗꯒꯤ ꯌꯥꯀꯨꯖꯥꯁꯤꯡ ꯑꯗꯨꯅ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯗꯨꯗ ꯇꯣꯔꯆꯔ ꯇꯧꯕꯗꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯦꯛꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯋꯥꯜꯇꯔꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯔꯣꯕꯥꯁꯣꯅ ꯁꯤꯟꯗꯨꯅ ꯌꯥꯀꯨꯖꯥꯁꯤꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯋꯥꯜꯇꯔꯗꯣ ꯍꯥꯠꯍꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯖꯦꯝꯁꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯀꯧꯕꯗ ꯀꯅꯥꯃꯠꯇ ꯈꯨꯝꯃꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯐ꯭ꯂꯣꯔꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯤꯡꯅꯔꯛꯑꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁꯅ ꯀꯥꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯥꯁꯤꯡ ꯑꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯀꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯂꯥꯛꯄ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅ ꯀꯞꯄꯒ ꯃꯄꯥꯗꯨꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯀꯥꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡ ꯂꯥꯛꯑꯒ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ
ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯆꯥꯅꯨꯄꯥ ꯀꯥꯏꯅ ꯃꯃꯥꯗꯨꯕꯨ ꯀꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯀꯥꯏꯅ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯕ ꯑꯁꯤꯗ ꯖꯣꯅꯤꯁꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯣꯅꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯖꯤꯜꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯚꯦꯂꯦꯟꯇꯤꯅꯥꯗ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯣꯅꯤꯗ ꯊꯥꯔꯛꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯌꯦꯡꯉꯝꯃꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯔꯣꯕꯥꯁꯣꯅ ꯍꯥꯏ ꯖꯣꯅꯤ ꯑꯩꯅꯤ ꯃꯥꯔꯀꯁ ꯔꯣꯕꯥꯁꯣ ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯔꯛꯏꯕ ꯚꯤꯗꯤꯑꯣ ꯑꯁꯦ ꯂꯥꯏꯚ ꯚꯤꯗꯤꯑꯣꯅꯤ ꯉꯁꯤꯗꯤ ꯔꯣꯕꯥꯁꯣꯒꯤ ꯁꯣ ꯑꯃ ꯇꯧꯒꯗꯣꯔꯦ ꯑꯗꯨꯒ ꯁꯣ ꯑꯁꯤꯗ ꯒꯦꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯅꯥꯅꯤ ꯑꯃꯗꯤ ꯖꯦꯝꯁꯀꯤ ꯅꯨꯄꯤ ꯂꯦꯂꯥ ꯑꯗꯨꯕꯨ ꯎꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯔꯣꯕꯥꯁꯣꯅꯁꯨ ꯃꯈꯥ ꯇꯥꯅ ꯅꯈꯣꯏꯅ ꯄꯥꯔꯇꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯁꯤꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯊꯝ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯅꯈꯣꯏꯒꯤ ꯅꯥꯅꯤ ꯑꯃꯗꯤ ꯂꯦꯂꯥ ꯑꯁꯤꯕꯨ ꯀꯟꯅꯤꯡꯕ ꯇꯥꯔꯗꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯗ ꯊꯦꯡꯅꯈꯤꯕ ꯖꯄꯥꯅꯤꯁꯀꯤ ꯃꯆꯥ ꯍꯌꯥꯁꯤ ꯏꯝꯄꯣꯔꯠꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯎꯕ ꯐꯪꯉꯝꯃꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯃꯍꯥꯛꯀꯤ ꯑꯔꯣꯠꯄ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯥ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯑꯒ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯖꯣꯅꯤꯗ ꯌꯦꯡꯍꯜꯂꯝꯃꯤ ꯖꯣꯅꯤꯗꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯂꯦꯂꯥ ꯑꯃꯗꯤ ꯅꯥꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯕꯨꯁꯨ ꯍꯥꯠꯈ꯭ꯔꯤꯕ ꯔꯣꯕꯥꯁꯣ ꯑꯁꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯑꯦꯁꯦꯝꯕꯜ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯦꯛ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯔꯣꯕꯥꯁꯣꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯇꯥꯔꯤꯕ ꯒꯥꯔꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯑꯃꯗꯤ ꯂꯣꯟꯅ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯣꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯥꯁꯣꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯠ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯔꯥꯏꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤꯕꯨ ꯁꯄ꯭ꯔꯦꯁꯔ ꯍꯥꯞꯇꯨꯅ ꯃꯈꯣꯟ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯔꯣꯕꯥꯁꯣꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯆꯤꯟ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯁꯤꯗ ꯖꯣꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯥꯔ ꯑꯃꯕꯨ ꯊꯨꯒꯥꯏꯗꯨꯅ ꯀꯥꯔꯒꯤ ꯑꯦꯂꯥꯔꯝ ꯑꯗꯨ ꯈꯣꯡꯍꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯃꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯡꯁꯦꯟ ꯑꯀꯥꯏꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯆꯦ ꯑꯃꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯋꯥ ꯈꯔꯕꯨ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟꯗꯒꯤ ꯖꯣꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯞ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯁꯣꯝꯗꯁꯨ ꯖꯦꯝꯁꯅ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯂꯩꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯀꯤ ꯒ꯭ꯂꯥꯁ ꯍꯥꯞꯄꯅꯤꯅ ꯃꯍꯥꯛꯅ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯆꯪꯉꯝꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯁꯨ ꯃꯤꯡꯁꯦꯟ ꯑꯁꯤ ꯀꯥꯏꯕ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯀꯥꯏꯔꯤꯕ ꯃꯤꯡꯁꯦꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯏꯕ ꯇꯟꯖꯥ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯖꯦꯝꯁꯅ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯃꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯂꯣꯏꯅ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯒꯤ ꯔꯣꯕꯥꯁꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯁꯦꯠꯇ ꯄꯥꯎ ꯐꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯔꯦꯁꯄꯣꯟ ꯄꯤꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯣꯕꯥꯁꯣꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯐꯝ ꯑꯁꯤꯒꯤ ꯃꯩ ꯑꯁꯤꯁꯨ ꯃꯨꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯩ ꯑꯁꯤ ꯑꯃꯨꯛ ꯊꯥꯜꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯕꯥꯁꯣꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯖꯣꯅꯤ ꯍꯣꯏ ꯑꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯖꯦꯝꯁꯅ ꯑꯗꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯐꯣꯇꯣ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜ ꯒꯣꯚꯔꯅꯔ ꯑꯗꯨꯒ ꯔꯣꯕꯥꯁꯣꯒ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯔꯝꯕ ꯐꯣꯇꯣ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯐꯠꯇꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯔꯣꯕꯥꯁꯣꯒꯤ ꯃꯇꯦꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯪꯀꯜ ꯒꯣꯚꯔꯅꯔ ꯄꯤꯇꯔ ꯃꯍꯣꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯩꯒꯤ ꯋꯥꯌꯔꯁꯤꯡ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯋꯥꯌꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯛꯊꯠꯂꯝꯃꯦ ꯖꯦꯅꯦꯔꯦꯇꯔꯁꯨ ꯍꯧꯖꯤꯛ ꯑꯣꯐꯂꯥꯏꯟꯗ ꯂꯩꯔꯦ ꯃꯍꯥꯛ ꯖꯦꯅꯦꯔꯦꯇꯔꯗꯨ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯃꯆꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯦꯠꯇ ꯔꯣꯕꯥꯁꯣꯗ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯑꯟꯗꯔ ꯑꯦꯇꯦꯛꯇ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯇꯨꯡꯗꯒꯤ ꯖꯣꯅꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯗꯨꯕꯨ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯝꯃꯤ ꯑꯁꯣꯝꯗ ꯁꯦꯠꯇꯒꯤ ꯔꯣꯕꯥꯁꯣꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯗꯨꯒꯤ ꯃꯃꯤꯡ ꯀ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯩꯔꯝꯃꯤ ꯖꯣꯅꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯔꯦꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯛꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯁꯦꯠ ꯑꯗꯨꯕꯨ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯔꯣꯕꯥꯁꯣ ꯑꯁꯤꯗꯤ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯌꯥꯀꯨꯖꯥꯒꯤ ꯃꯦꯝꯕꯔꯒꯤ ꯂꯤꯗꯔ ꯅꯥꯀꯥꯃꯨꯔꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯥꯀꯥꯃꯨꯔꯥꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯌꯥꯀꯨꯖꯥꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕ ꯖꯣꯅꯤ ꯑꯃꯗꯤ ꯖꯦꯝꯁ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯖꯄꯥꯅꯤꯁ ꯂꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯛꯏꯕ ꯌꯥꯀꯨꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯖꯦꯝꯁꯀ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯒꯤ ꯖꯦꯝꯁꯅ ꯌꯥꯀꯨꯖꯥꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯏꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯅ ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯌꯥꯀꯨꯖꯥꯁꯤꯡ ꯑꯗꯨꯒꯁꯨ ꯐꯥꯏꯠ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯀꯥꯞꯄ ꯂꯦꯞꯄꯝꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯏꯕ ꯌꯥꯀꯨꯖꯥꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛ ꯃꯊꯟꯗꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ
mahakna Yakuza amabu nungthangna thomaga halingai matam asida Jonny si mafam asida yoksilami James da Jonny da mahakna asumna mi hale haiba si mahaki nupi lela da haidokanu hairami maramdi mahaki nupi nadi mahaki nupa asibu yamna fai haiduna khalibani sumna mi hale haiba si lela da Jonny na haikiba taragadi mahak asi psycho amane haiduna khankrani haiduna khalibani aduga makhoini na sumchangpa matamdadi aduga makhoini na dumchangpa matamdadi lela amadi nani makhoini na phajalaga leramba du makhoini na thengnarami makhoini na nani amadi lela makhoini bu thadoami aduga nani na Jonny da Robichaux du makhoina leiba nakan gi thong adu dagi phawdoga chatkhram nairami aduga James na nani amadi lela makhoini du bu thinba thulahami elana mahaki nupa adu da kariginu nahakna aikhogi tungda inareiba sibo chatlo nahaksu Jonny gi mating panguso Robichaux ado mahakna thengnaruriba family se yamna tamthiba family ni mahaki oinadi aikhogi family ga thengnaruriba se yamna asoibane haiba do mangonda khangalu mahakbu hatu so hairami aduga nani amadi lela makhoini su mafam sidagi chakhirami James su mafam sida leurami aduga James changpa matamdadi Yakuza member singi leader ma oriba Nakamura aduna James te attack toksalami mafam sida makhoini si nongoi kapna duna leami aduga somdana Robichaux si mafam sida gi chatkidure haiba si Jonny na urami aduga somdana James ta nongoi na kap tuna changpa matam sida Nakamura adudi maki noi maru adu loikiduna thanga ma satokduna James te attack toksalami makhoi asi Yakuza gi team ma oibana nongoi na kapaiba aduga makhoi da amata changamde aduga somdana Robichaux na boat adubu kiriba thauri du thado kai duna tawringe matam asida Jonny laktuna Robichaux da attack tawharami asomdana Nakamura aduna James da attack tawwe hanjalami astagi mapanda su Jonny amadi Robichaux makhoini du fight tawharami adubu Robichaux sijo araiba mi ma oiramde Jonny sibu mangna irai laina fudarami aduga Jonny sibu Robichaux na tapta gai fudalaba matungda Jonny sibu jochei amane lengsilami asom manungdana Nakamura adubu James na thangna thinduna hatomi mapana dudana Jonny da Robichaux na tapta gai fudaraga lemi aduga Robichaux na karisu leitaba nachinana nokhoini na aigumba mibu thingba ngamgadabuna khoi nachinana ani sidi aingonda karisu leiba nate aigi nakong mayada paiba aingumani hakti minute khara leiraga sikhani aduga aina sahi ani hungi matungdana ina pamjaba casino gi building sing adu sagatlani aduga matam adudadi island sida aingonda thingbigadwa mi amata leigadawa nate aduga nangi nayamba abadi naki apangba napa nakhoi ahum asidi aina khulai oina sirinaduna karisu leitaba maramgi damakta siba tare nangna aina aigina haina khanjaba pochai singbo aingondagi launaba honari adubu kanagumba amata na ngasi phawda aigini haiba pot amata aingondagi lawba ngamdri arwa tamasida James su laptakna Robichaux na tawriba du ubadagi mahaksu pakhatna chensilami Jonny na Robichaux da adubu aina nahakini haiba pot amadi aina laure hairami Robichaux na farene nahana aingondagi lauriba pot adubu karino Jonny na khudai usanduna haki khudai aduda grenade ki pin nadu yaurga leramba du Robichaux da ulami aduga haiba grenade asidi atai karimata oiramde F1 grenade First World War da sina kiba Robichaux gi ne haiba yamna atangba grenade ama mamangi matamda Jonny na Robichaux gi party gi mafam aduda mahana nangkhala tuna pairaga sanakiba grenade adu oiduna lem haiba grenade asi pokaibadagi Robichaux di mafam asida sirami aduga Jonny di yamna hina singna nakana duda leiriba ising aduda chongthaurami sumna bobo kaigiba asi uba sida James di yamna pakatna Jonny haiduna laurga chensilami Jonny sidi Robichaux na tamthina phukibana mahakti ising adugi manung aduda gyan mangduna adum lupthakirami James su ising aduda matam chana chongtharaktuna mahaki manau nupa adu mahana kanbirami aduga mathakta pukhalakpa matamdadi Jonny du gyan khara tarami mayambana manau nupa asibu yamna nungsina konbiduna lem akonbadadi piklingaidagi yamna saunaduna laba machin manau makhoi ani na punduna makhoigi mapabu hatkiba mihatpa adubu hatuna makhoi ani na mapagi laman khumba ngamami masigi next morning da Renard detective aduna governor adugi manakta laaga governor sisu thabaksing asida chenarubugi damakta pharami aduga governor sibu pharaga puthokpa matamdadi James hogi family si mafam asida loina lerami Peter na James ki family sing aduda makti mara leite tawriba mayam sing adu Robichaux na chinba khusin thawrang ngaktani aidi nakhogi family bu adu mateng pangduna lakpani aidi nakhogi oinadi nakhogi baba Walter gumbani ha karimta lande haiduna phongtomi adubu haiba matam asidadi James oina su akhogi uncle ne hairiba governor sina tawba phataba sing adu su loina khangbana maram oibana makhogi uncle governor aduna haiba wadu makhoi karimata khumamde adugi mohta makhoi adu makhogi uncle governor du da karimta hairamdabida mafam asidagi tumina handuna chaurga chakhiram sigi next sinda makhogi family sing asi chibi sasida yamna nungaina lerami mafam asida Valentina su yamna harauna James ki family sing adu da pullaga lerami aduga nakandana Jonny na ama ani gi photo adu yengaga mahaki mamada mahakpu kanba ngamkhidabagi damakta ngakpi wairami aduga James ki mamada ima aina mafam asida lakpa matam yamna changkhre ima ayakpu ngakpi wairami aduga James ki mamadu da mahakna mamangda seranturana khankhiba mayam sing adu su ngakpi haiduna James ki mamagi photo adu da Jonny na haiduna lem sumna mahakna leiringe matam asida Mr. K adu mafam asida laami aduga mahakna Jonny da Hey Jonny, nahak numit 8 ni helaba siphaw aigi island asida dum lairiba
Jonny hojikti island ase aigisu island oire Mr. K na hojikti mafam asi yamna ingchi haksu khangma natra Jonny mafam asida ainia daba jwar sanafam gi casino gi building sing chaba asi aina pamde haiba se yengu mafam asida Robichaux aduna Yakuza singa punchalaga achauba casino gi building ama sanaba honare ana phatraba Robichaux asi leiramiba sigi mathakta Yakuza team singchu laksle matam aduda aina karibu tawruni aina Yakuza singa onsanarga funagadra makogi mathakta war tawgadra aduna tawba targadi aigi mi kyamasu sigani Jonny maram aduna natra Yakuza sing adubu loisannabagi damakta hakna aikogi ichinnaw ani sibu sinaba natra Mr. K na chummi haraklami Jonny adudi aina hojik naki mateng pangaba natra adudi aisu nangi island asida laiba yare ko hairami Mr. K na su hojikti Jonny si maki island asida laiba yare hairami aduga chi ama piduna maki thabak tawibagi damakta haki gift ne hairami aduga chi aduda yawriba maming ado haki hek poksaba namadu hatkiba misha adune hairami aduga maki mamabu hatkiba mi edu mahaki mi singi maraktagi natte hairami asumna hairmaga Mr. K edu mafam stegi chakhirami hojikti Jonny na su gyan tarami madudi mahakna mamangda Mr. K syndicate ki gang gi kangbu gi member kyama hatkiba adu mahakna khalami ba wakan adu lale haiba adu Mr. K si chakhaba matungda Jonny si mahaki mayamba James ki manakta changsalami James asi makoi myamna chanabagi damakta barbecue tawduna lemi Jonny che du pisalaga mahaki mama hatkiba mi du gi maming ni che si Mr. K na mangonda pirambani harami aduga mayamba James da hojikti mahakna torokadaba thawak singda nahakna athingba pirakadra haiduna ngami mayamba James na mamangi matamda nahaki ima hatkiba matamda aina nangi mateng pangba ngamkhidaba taragasu hojikti aina nahakna torokpa thawak khudimakta haki maningda leiduna aina dum support tawgani harami Jonny asigi numit asini aina mamangai dagi hauna dum khawrang ngaiduna laiba se haka punna chamin thaminaba afam amada aikoi pulap harauna leminaba nahakna aibu ngakpirakpa haiba numit aduni aina du ngaiduna laiba se James na ado karigino aikogi baba Walter na nangonda flash drive adubu nangonda tharamiba ado odigi Jonny Walter na tharami hairiba flash drive adu mayamba James to ulaga flash drive adu da yawriba adu 12 millions ni harami mayambana adudi yamna yamba paisa ni harami adubu Jonny asiona yamkraba paisa sina makogi angang oringagi punsi dudi amon halalakpa ngamaroi harami aduga akonbada barbecue tawriba mai chaiba container duda Jonny mahaki mamabu hale hairiba chi du mai thadomi aduga machimanaw ani du makogi family dugi manaktamna changkhirami masina takpadi hujikti machimanaw ani si amagi laman khumduna mi nunga mu hatuna makhata na tawro haibani makoi si hojik makogi family ga yamna ingna sikna nungaina palani haiba du utpani aduga akonba sinna sida akoini na makogi family singa siga yamna harauta yamna punba saktam asi ulaga directing crew hairiba film asigi aroiba su mata asi doirami mayang ngasiagi film explanation asi nungai te haiba du comment section da haibiramu aduga aina karigumba wari asigi explanation tawba matamda soikiba lankiba yarbasu mayamna ngakpiyo haiba wafam asi thamjari ngasigi onadi Sangai Explain ga isinaw mayam ga kainersi mathang yamna nungarba film gi explanation amadamu Sangai Explain ga isinaw mayam ga thengnersi imalaibakna yai fare